ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯏꯊꯟꯗꯒꯤ ꯅꯠꯇꯦ ꯏꯃꯥ, ꯑꯗꯨꯕꯨ ꯑꯩ ꯍꯜꯂꯛꯈꯤꯒꯅꯤ, ꯑꯩꯇ ꯅꯠꯇꯅ ꯑꯇꯩꯁꯨ ꯅꯣꯡꯃ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯇꯨꯗ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣ ꯕꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯣꯗꯤꯑꯣ ꯕꯨꯛ ꯑꯁꯤꯅ MA ꯃꯅꯤꯄꯨꯔꯤ ꯁꯤꯂꯦꯕꯁꯇ ꯌꯥꯎꯕ ꯅꯤꯡꯒꯣꯝꯕꯝ ꯁꯨꯅꯤꯇꯥꯅ ꯏꯕ ꯋꯥꯔꯤꯃꯆꯥ ꯈꯣꯡꯖꯤ ꯃꯈꯣꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤꯃꯆꯥ ꯑꯁꯤ ꯂꯧꯈꯠꯆꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯋꯥꯔꯤꯃꯆꯥ ꯈꯣꯡꯖꯤ ꯃꯈꯣꯜ꯫ ꯊꯝꯕꯥꯜ ꯑꯉꯧꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯊꯣꯏꯕꯗꯨ ꯁꯤꯔꯦ, ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ꯫ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯗ꯭ꯔꯤ, ꯃꯃꯥꯒꯤ ꯈꯣꯡꯂꯥꯝꯒꯤ ꯃꯅꯝ ꯆꯦꯜꯂꯤꯕꯅꯤ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯕꯒꯤ ꯃꯐꯝ ꯃꯁꯤꯡ ꯊꯤꯐꯝ ꯈꯪꯗꯦ, ꯃꯁꯥꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯍꯧꯏ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯇꯅꯧ ꯇꯅꯧꯔꯤꯕ ꯃꯥꯏꯊꯣꯡꯗꯨ ꯁꯪꯁꯀꯥꯔꯒꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯃꯛꯇꯗ ꯄꯥꯝꯃꯨꯖꯕꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯂꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯉꯁꯤꯗꯤ ꯏꯕ ꯍꯧꯔꯦ, ꯀꯨꯏꯔꯦ ꯏꯒꯦ ꯈꯟꯈꯤꯕ, ꯑꯗꯨꯕꯨ ꯑꯩ ꯉꯝꯈꯤꯗꯦ꯫ ꯇꯁꯦꯡꯅ ꯑꯩ ꯅꯤꯡꯇꯝꯕꯕꯨ ꯀꯤꯅ ꯑꯩꯅ ꯏꯅꯤꯡꯕꯒꯤ ꯅꯤꯡꯇꯝꯕꯗꯨꯗꯤ ꯄꯥꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤ ꯊꯝꯕꯥꯜ ꯑꯉꯧꯕꯤꯅ ꯀꯞꯍꯧꯕꯗꯨ, ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯌꯦꯡꯅꯍꯧꯕꯗꯨ ꯑꯩ ꯀꯥꯎꯕ ꯉꯝꯗꯦ꯫ ꯂꯤꯂꯥꯒꯤ ꯑꯋꯥꯕ ꯃꯇꯥꯡ ꯌꯧꯔꯛꯄꯗ ꯚꯥꯕꯣꯛꯅ ꯃꯤꯠꯀꯤ ꯐꯤ ꯁꯤꯟꯊꯕꯒꯨꯝ ꯊꯝꯕꯥꯜ ꯑꯉꯧꯕꯤ ꯑꯃꯁꯨꯡ ꯑꯁꯤꯕꯗꯨ ꯎꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅꯍꯧꯏ꯫ ꯇꯁꯦꯡꯅ ꯂꯩꯕꯥꯛꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯀꯨꯝꯃꯩ ꯑꯣꯏꯅꯔꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯍꯦꯛꯇ ꯂꯥꯛꯏ, ꯑꯗꯨꯅ ꯑꯩ ꯏꯔꯕꯅꯤ꯫ ꯈꯪꯗꯦ ꯑꯄꯥꯝꯕꯁꯤꯒꯤ ꯆꯩꯔꯥꯛꯇꯨ ꯀꯔꯤ ꯑꯣꯏꯅ ꯐꯪꯂꯛꯀꯗꯒꯦ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯋꯥꯍꯩꯗꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅꯤ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯋꯥꯍꯩꯗꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅꯤ꯫ ꯅꯤꯡꯇꯝꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯂꯩꯔꯤꯕ꯭ꯔꯥ? ꯀꯗꯥꯏꯗ ꯂꯣꯠꯂꯤꯕꯅꯣ? ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛ ꯍꯣꯡꯈ꯭ꯔꯕ꯭ꯔꯥ? ꯑꯩꯅ ꯎꯔꯤꯕꯁꯤ ꯃꯪ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩꯅ ꯃꯪ ꯑꯣꯏꯍꯟꯅꯤꯡꯏ꯫ ꯉꯁꯤꯗꯤ ꯅꯤꯡꯇꯝꯕꯅ ꯃꯤꯕꯨ ꯆꯥꯏ, ꯅꯤꯡꯇꯝꯕꯅ ꯃꯤꯕꯨ ꯍꯥꯠꯂꯤ, ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯂꯨ ꯇꯣꯡꯗ ꯆꯦꯜꯂꯝꯕ ꯏꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯂꯥꯟꯊꯣꯛꯇꯨꯅ ꯃꯥꯂꯦꯝ ꯇꯝꯅ ꯅꯤꯡꯇꯝꯅ ꯆꯦꯜꯂꯤ꯫ ꯑꯩ ꯎꯔꯛꯂꯕꯅꯤ꯫ ꯁꯅꯥꯊꯣꯏꯕꯒꯤ ꯐꯖꯔꯕ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯦꯟꯕ ꯄꯥꯝꯂꯛꯇ꯭ꯔꯕ ꯑꯉꯥꯡꯕ ꯏꯗꯨꯅ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯃꯥꯏ ꯇꯝꯅ ꯆꯦꯟꯊꯍꯧꯕꯗꯨ, ꯏꯅ ꯆꯩꯈꯥꯏꯔꯕ ꯃꯥꯂꯦꯝꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯉꯥꯡꯍꯧꯕꯗꯨ꯫ ꯁꯅꯥꯊꯣꯏꯕꯗꯨ ꯊꯧꯅꯥ ꯐꯩ, ꯃꯁꯥꯒꯤ ꯏ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯃꯍꯥꯛꯅ ꯂꯝꯕꯤꯗꯨꯗ ꯆꯪꯁꯤꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯝꯕꯥꯜ ꯑꯉꯧꯕꯤꯒꯤꯗꯤ ꯃꯆꯥꯅꯤ꯫ ꯊꯥꯕꯨꯝ 10 ꯅꯧꯄꯨꯗꯨꯅ ꯃꯥꯒꯤ ꯂꯨ ꯇꯣꯡ ꯁꯥꯒꯠꯂꯛꯈꯤꯕꯅꯤ, ꯈꯣꯝꯂꯥꯡ ꯏꯟꯗꯨꯅ ꯁꯥꯔꯦꯞ ꯐꯥꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯩ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯤꯠꯇꯒꯤ ꯁꯤꯟꯊꯍꯧꯕ ꯄꯤꯗꯨꯅ ꯑꯣꯏꯐꯝ ꯊꯣꯛꯇꯦ꯫ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯏꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ, ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯁꯥꯒꯠꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯕꯨ ꯐꯪꯅꯕꯒꯤꯗꯃꯛ ꯁꯅꯥꯊꯣꯏꯕꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯏ ꯃꯥꯡꯍꯟꯈꯤꯕꯗꯨ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯍꯟꯕꯗꯨ ꯑꯆꯨꯝꯕꯅꯤ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯥ? ꯌꯦꯡꯉꯨ, ꯑꯩꯒꯤ ꯀꯂꯝꯁꯤꯁꯨ ꯉꯁꯤꯗꯤ ꯁꯥꯟꯇꯤ ꯄꯥꯝꯖꯕ ꯊꯃꯣꯏꯁꯤꯕꯨ ꯅꯝꯍꯠꯇꯨꯅ ꯊꯧꯅꯥ ꯐꯨꯗꯣꯔꯛꯂꯦ꯫ ꯇꯁꯦꯡꯅ ꯑꯩ ꯂꯥꯟ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯂꯝꯅ ꯂꯥꯟꯒꯤ ꯋꯥꯔꯤꯇ ꯏꯒꯗꯕꯒꯤ ꯍꯣꯠꯅꯩ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯆꯤꯛꯄꯅꯤ, ꯁꯥꯟꯇꯤꯅꯤ, ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ꯫ ꯄꯨꯛꯅꯤꯡꯗꯗꯤ ꯇꯠꯇꯅ ꯍꯥꯏ, ꯏ ꯃꯔꯛꯇ ꯅꯣꯡꯃꯩꯕꯣꯡꯒꯤ ꯈꯣꯟꯖꯦꯜꯂꯛꯇ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛꯁꯤꯗ ꯁꯥꯟꯇꯤ ꯐꯪꯕ ꯌꯥꯔꯣꯏ꯫ ꯂꯥꯟ ꯄꯥꯝꯗꯕ ꯑꯩꯒꯤ ꯀꯣꯛꯇꯁꯨ ꯂꯥꯟ ꯃꯆꯥ ꯃꯆꯥ ꯇꯠꯇꯅ ꯊꯦꯡꯅꯩ꯫ ꯄꯨꯛꯅꯤꯡꯒ ꯊꯃꯣꯏꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯑꯩ ꯐꯪꯈꯤꯗꯕ ꯅꯠꯇꯦ, ꯃꯗꯨꯃꯛꯅ ꯑꯩ ꯏꯕ ꯉꯝꯈꯤꯗꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ꯫ ꯉꯁꯤꯗꯤ ꯊꯃꯣꯏꯁꯤꯕꯨ ꯅꯝꯍꯠꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯕꯒꯤ ꯏ ꯑꯩꯒꯤ ꯏꯈꯨꯠꯀꯤ ꯈꯨꯠꯁꯥ ꯈꯨꯗꯤꯡꯗ ꯄꯛꯈ꯭ꯔꯦ, ꯑꯉꯧꯕ ꯆꯦꯕꯥꯡ ꯃꯆꯨ ꯁꯪꯈ꯭ꯔꯦ, ꯑꯗꯨꯒ ꯏ ꯄꯛꯂꯕ ꯀꯂꯝ ꯃꯆꯤꯟꯁꯤꯅ ꯏꯒꯤ ꯋꯥꯔꯤ ꯏꯕꯗ ꯑꯀꯤꯕ ꯂꯩꯇ꯭ꯔꯦ꯫ ꯊꯝꯕꯥꯜ ꯑꯉꯧꯕꯤꯅ ꯁꯅꯥꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯆꯥꯡ ꯑꯩꯒꯤ ꯀꯂꯝꯅ ꯂꯦꯞꯄ ꯉꯝꯗꯦ꯫ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯕꯨ ꯀꯅꯥꯅ ꯀꯔꯤꯒ ꯆꯥꯡꯗꯝꯅꯕ ꯉꯝꯈ꯭ꯔꯕꯒꯦ? ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯁꯅꯥꯊꯣꯏꯕꯅ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯈꯤ,
Nauna mapa kainaki, lukrabi mamana mabu chaunanaba yuglaki. Hingnabagi lanfamda Tambalangaubi thabakta jilhau thirakte, matamgi apang basui nomi. Karigumba matamda manamasing ngate nganau tiktuna lalonbagasu hek chatli. Macha saunaba miyoibagi wakhalda mahakna areiba pangal sisinadbada ikaikide. Ayamba matamda Tambalangobina machabu thadokte. Manamda puduna chatli. Nongma mahakna macha poraga makokta ngaruba puduna kulakta nga yonba lakpada. Khura tamphazauna laknarui. Kanna honakhre ibema. Sin hek suidako nangse. Nga amuk yolabra. Machindu panthade khumlami. Hingba ngamnaba honaribani tada. Manamda poriba angangdu makhong taha thangduna chatki. Magi khongthang makholga chanana hauna tarei magi machagi Khongji Makhol. Tamphazauna khamduna laknai. Nanamda poriba gazaudugi oirinine. Siba naba khangdribado. Kana ibema honarunu. Hayeng chauraga nangbudum chage harakani. Tambalangaubi thawoina makoktagi ngarubaktu dam thadaraduna chaplepi. Mamaidagi humangdu teithokna saurak khumi. Tadagi manga taruktu chauraktrigaisida hatokpikrodana chingsu tingdanaba. Tamphazauna phingna hairei. Kari wano ibema. Aduni tada icha nungsibase tada khaknate. Komtharaklaba nahomdu chingsinduna cheta laksilli makokta ngarubaktu thongatuna hatu chatki. Magi khujatu aisu ningsingli. Ayambana magi machagi Khongji Makholda khangnai Tambalangaubi lakle haibadu. Haumin kaminaba pumnamakna Khongji lauthoknakhrabasu sanathoibadi phana chaura phawba Khongji siki. Machagi Khongji Makhol ngaihaktang tadabada koithi thiduna kawi. Karigumba matamda sanathoina machi amada tuminna sanaduna leithokhibada mamana mabu hauna kawi. Sanathoiba nangbu kadaida lege? Sanathoibana inak nakna khumlakpada isi siba makai nokleduna hai. Khongji Makhol tadaduna kauribani lapna sakraboi ninglure. Mataududa mayamna sanathoibada hek laknabi. Sanathoiba namana kaure Khongji Makhol tahallu. Ngarang nahal tangairikbagum khalli sanathoibagi Khongji Makhol lepkiba. Machagi Khongji sidaba ahangba khongdu ubada thawoina mapi sinthajaba ngamkibani Tambalangaubi. Mama nungsiba khanglaba sanathoibada leita laira awa anagi masaksu yamna nganna khangki. Mikha thabagi chaina mahak phangki. Madumakna magi lambidu phangkibani ningtamna hingnabagi. Lambiduda mahak chatki mamagi asa pumba langthoklamduna. Mamagi kumlang mamal mahakna khangkidre. Macha kainarabi Tambalangaubi kainabagi awamay chakda natana mipaibagi laiman namasu paklabani. Nung khazikdang khakpada nungsidna kharakan nasilakpada machadu kamdauramgani wazabini. Nongmaygi ahoba makhol tabada mihat mikpulgi pau phangbada pakhatpata na lawai satkibani. Matam pumbada machabu ngaibana magi hingbagi lambi oiraklabani aduga ngaibagi chokthabana magi laiman oiraklabani. Ngarang ahing mamayda sanathoibadu mamagi mangda leplay. Chahi ani chupna uraktraba machabu ubada harauzabana Tambalangaubi kapkrabani. Kuina pizaba phanglaktraba machabu mabuk thanna pizaki. Machagi nungshiba maithongbu Pena yengjaduna haiki. Nang lakpa phareda. Aidi nangbu udana sikibana haladra khallure. Wahai singsi haina magi mittagi pi thaki. Madu sanathoibana mamidmakna ukrabani. Adubu mahakna hairamde. Ima ay amuk chatlaroi. Mamagi pina thallaba mamituda mahak michana na yengba ngamkite. Tapta mamay leithokladuna hairami. Chatliba lambise ithandagi natte ima. Adubu ay halakhigani. Ay tanatana ataisu noma mai pakpa nimittuda. Magi apangbi mamana wahi singdu khanglamgadra. Mikup amatangni nokjakhibadu machabu uzabada. Machagi kokta nungsina nanthabiduna yaiphapau piba mahak ngamkide.
Kainabagi maina magi nungpan sin thungna chaklami aduga magi mitki pina amuk khamba yadana jara jara taraklami. Ngasi ayuk anganbada sanathoibadu sire Leimarel khutta mahak maithikre mahakna mamada haiki chatliba lambisi mathantagi natte adubu mahak chatki mathanta asibana magi maraibak oiki. Sanathoibagi punsi loikre adubu aigi waridi loisinba ngamhautre. Maning tamba pamba aigi kalamna pamkiba warigi poloidu yautri. Thambalangobigi mikapsu lepkidri. Aigi kalamsu I marakta pi sinthari adubu aigi warigi poloida pina loisinbadu ai pamde. Sikraba sanathoibadu asi leibaktagi nongmaigi mahutta ahingsagi asatpa lei paiduna taibangda halakhanningi madugi leinamda sangsargi mama oibi khudingmakna sumhattuna nungsibagi amrita machagi mathakta heitahanningi. Adubu karamna loisingadagi aigi kalam machinda I pakli malemgi machi khudingda ningtamba pamba magi machasingna masagi I chaithokduna malembu motsin halakli aduga langi maina atiya pakna ngarang chakli. Thambalangaubi kapli malemsu kapli aigi thamoisu hangli kaidamai loigadagi lan amuk okhigadre. Ningtamba masak khangdriba pekliba sanathoibana Khongji Makholga loinana mamagi mangda harauna chen chongna sanabadu adubu ai ngairi aina pamjaba warigi poloidu. Matang asida Ningombam Sunita na iba warimacha Khongji Makhol hairiba warimacha si loisinjare.